ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯄꯥꯔꯤ ꯀꯧꯕ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯃꯥ ꯃꯄꯥꯅ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯄꯥꯔꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯒꯤ ꯆꯥꯕ ꯈꯛꯇꯅꯤ꯫ ꯑꯃꯨꯕꯤꯅ "ꯏꯆꯦ ꯇꯣꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯄꯥꯔꯤꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ?" ꯇꯣꯝꯕꯤꯅ "ꯈꯪꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯏꯆꯦ, ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯑꯗꯨꯛ ꯆꯥꯎꯔꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇꯦ ꯍꯥꯏꯃꯤ꯫ ꯃꯗꯨꯕꯨ ꯀꯔꯝ ꯊꯣꯛꯂꯗꯕꯅꯣ ꯈꯪꯗꯦ." "ꯏꯕꯦꯝꯃ, ꯃꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯨꯅꯨꯗ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯁꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕ ꯍꯣꯠꯅꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯑꯃꯨꯕꯤꯅ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯅꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯗꯅꯕ ꯋꯥꯗꯨ ꯀꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯣ ꯅꯨꯡꯊꯤꯜꯗ ꯑꯝꯕꯣꯟ ꯀꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯟꯒꯅꯨ ꯍꯥꯏꯕꯁꯤꯕꯨ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ? ꯅꯁꯥꯗꯨ ꯐꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯄꯥꯔꯤꯅ "ꯏꯃꯥ, ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯂꯩꯌꯣ ꯍꯥꯏꯅꯣ? ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯇꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯦ." "ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯣ?" "ꯇꯜꯂꯦ, ꯃꯣꯏꯗꯤ ꯍꯦꯛꯇ ꯆꯦꯟ ꯆꯣꯡꯕꯤ ꯁꯥꯟꯅꯁꯦ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯅ ꯐꯩ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯄꯥꯝꯗ꯭ꯔꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦ?" "ꯍꯣ, ꯉꯁꯤꯗꯤꯅꯦ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯗꯅ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ." "ꯑꯁ, ꯍꯋꯥꯏ ꯍꯥꯏꯕ? ꯑꯩꯗꯤ ꯃꯗꯨ ꯆꯥꯕ ꯉꯝꯂꯣꯏꯀꯣ." "ꯂꯩꯗꯤ ꯂꯩꯇꯅ ꯏꯃꯥꯕꯨ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ?" "ꯈꯪꯗꯦ, ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤ, ꯑꯗꯨꯅ ꯏꯔꯣꯟꯗ꯭ꯔꯗꯤ ꯆꯥꯔꯣꯏ." "ꯑꯣ, ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯏꯃꯥꯅꯦ ꯏꯔꯣꯜꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯏꯔꯣꯟꯕꯒꯤ ꯃꯆꯜ ꯊꯤꯗꯨꯅ ꯏꯔꯣꯟꯕꯒꯤ ꯐꯨꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯁꯨ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡ ꯏꯕꯣꯍꯜꯗꯨ ꯃꯈꯣꯏꯒꯤ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯐꯥꯜꯂꯨꯔꯒ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯔꯝꯂꯒ ꯍꯨꯃꯥꯡ ꯇꯩꯊꯣꯛꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯥꯏ ꯃꯃꯥ, ꯅꯪꯕꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯔꯛꯎꯅꯦ." ꯃꯦꯝꯆꯥꯅ "ꯇꯥꯔꯦ. ꯍꯥꯏ ꯊꯣꯏꯕ, ꯅꯪꯕꯨ ꯅꯄꯥꯗ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨ ꯂꯥꯎꯅꯦ." "ꯍꯥꯏ ꯊꯣꯏꯕ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ?" "ꯃꯁꯤꯗꯤꯕ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯁꯤꯡ ꯍꯥꯏꯗꯣ ꯑꯁꯤꯗ ꯂꯩꯔꯦ." "ꯀꯔꯥꯏ? ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯅꯨꯃꯤꯠꯅ ꯅꯜꯂꯕꯗꯤ ꯃꯁꯥꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏꯅꯦ." "ꯉꯥꯡꯅꯕꯒ ꯉꯝꯕ ꯅꯠꯇꯦ. ꯑꯩꯅ ꯑꯃ ꯍꯥꯏꯅꯤ, ꯃꯥꯅ ꯑꯃ ꯈꯨꯝꯅꯤ. ꯉꯁꯥꯏꯗ ꯍꯧꯒꯠꯂꯝꯂꯕꯅꯤ. ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯤ ꯑꯣꯏꯔꯝꯅꯤ." ꯆꯥꯛꯆꯥ ꯃꯥꯡꯗ ꯇꯨꯝꯁꯤꯟꯕ ꯑꯁꯤꯅꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ. ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕ?" ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯄꯠꯊꯠꯇꯨꯅ "ꯑꯣ, ꯃꯃꯥꯡꯊꯣꯡꯗꯅꯦ ꯑꯩꯅ ꯊꯣꯛꯇꯧꯔꯤꯕꯁꯦ." "ꯄꯥꯒꯤ ꯊꯣꯏꯕ, ꯅꯪ ꯉꯥꯡꯅꯗꯧꯕꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦꯗ." ꯂꯨꯗꯕꯅꯤ. ꯑꯩꯗꯤ ꯅꯣꯏꯅ ꯍꯥꯏꯕꯇ ꯏꯟꯗꯨꯅ ꯃꯤ ꯂꯣꯏꯅꯒꯅꯨ ꯍꯥꯏꯁꯨ ꯂꯣꯏꯅꯗꯦ, ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯌꯥꯎꯅꯨ ꯍꯥꯏꯁꯨ ꯌꯥꯎꯗꯦ. ꯅꯣꯏꯅ ꯍꯥꯏꯕꯇ ꯏꯜꯂꯤꯕ ꯑꯩꯕꯨ ꯉꯥꯡꯅꯕ ꯋꯥꯏꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯇꯨꯝꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯊꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯊꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥꯅ ꯏꯄꯠ ꯄꯠꯊꯕꯗꯨ ꯎꯕꯗ ꯇꯞꯅ "ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯑꯌꯨꯛ ꯑꯌꯨꯛꯁꯦ ꯑꯩꯅ ꯁꯖꯤꯛ ꯐꯥꯜꯂꯤꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯕ ꯌꯥꯕꯅꯤ." "ꯑꯁ, ꯇꯜꯂꯤꯗ,
ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯥꯡꯒꯣꯜꯅ ꯈꯨꯠꯇꯒ ꯂꯦꯜꯂꯗꯤ ꯀꯝꯗꯧꯕ? ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ, ꯇꯝꯂꯒ ꯍꯩꯕꯅꯤ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯥꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯄꯥꯕꯨꯡꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯝꯕ ꯀꯧꯕ ꯆꯌꯥꯝꯄꯣꯛꯄ ꯑꯃꯒꯤ ꯊꯣꯠꯂꯩꯃ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯁꯥꯡꯂꯕ ꯃꯁꯝꯗꯨ ꯁꯝꯆꯦꯠꯅ ꯀꯟꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯣꯛꯃꯤ ꯃꯁꯝ ꯍꯥꯠꯂꯤꯕꯗꯨ ꯎꯕꯗ ꯁꯧꯔꯞꯅ ꯃꯦꯝꯇꯣꯟꯅ "ꯍꯥꯏ ꯑꯆꯧꯕꯤ, ꯅꯪꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯨꯅ ꯀꯔꯥꯏꯗ ꯄꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ?" ꯊꯣꯠꯂꯩꯃꯅ "ꯍꯣ ꯅꯃꯥꯛ ꯅꯨꯄꯥꯅꯅꯦ ꯈꯣꯡꯅꯥꯡ ꯈꯣꯡꯗ ꯎꯅꯁꯦ ꯍꯥꯏꯔꯤ, ꯑꯗꯨꯒꯤꯅꯤ ꯅꯆꯥꯅ ꯃꯀꯦ ꯁꯦꯝꯖꯔꯤꯕꯁꯦ." "ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ." "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯑꯩꯗꯤ ꯆꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥ ꯅꯪꯅ ꯍꯦꯟꯅꯕꯨ ꯏꯔꯥꯡ ꯐꯖꯤꯜꯂꯛꯂꯦꯀꯣ." "ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨꯗ ꯈꯨꯄꯤꯅ ꯀꯛ ꯏꯜꯂꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯁꯨꯒꯠꯂꯒ "ꯁꯝꯁꯦ ꯂꯣꯏꯅ ꯐꯥꯕ ꯇꯥꯔꯤ, ꯀꯔꯤꯅꯣ ꯇꯥꯒꯦ ꯀꯣꯛ ꯍꯥꯏꯔꯛꯂꯣ." "ꯑꯇꯩ ꯅꯠꯇꯦꯗ, ꯅꯄꯥꯕꯨꯡ ꯐꯪꯉꯤ ꯃꯔꯤꯜ ꯇꯟꯗꯅꯁꯨ ꯅꯤꯡꯗꯦ, ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯅꯨꯄꯥꯗꯣ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕ ꯉꯝꯗꯧꯕ ꯑꯃ ꯈꯜꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤꯅꯦ." "ꯑꯁ ꯏꯃꯥ, ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏꯗ." "ꯍꯩ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ? ꯚꯦꯝꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ, ꯅꯨꯄꯥꯗꯨꯗ ꯈꯔ ꯑꯗꯨꯝ ꯀꯦꯁꯤꯟꯅꯧ, ꯑꯗꯨꯝ ꯌꯥꯔꯗꯧꯕꯅꯤ." "ꯍꯣꯏꯁꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯦ, ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯋꯥꯈꯜꯗ "ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤ ꯃꯇꯪꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯤ ꯃꯦꯟꯈꯠꯂꯛꯂꯕꯗꯤ ꯑꯩꯁꯦ ꯈꯔꯗꯤ ꯏꯪꯂꯗꯕꯅꯤ." ꯑꯁꯤ ꯈꯟꯅ ꯃꯦꯝꯇꯣꯟ ꯃꯄꯨꯔꯣꯏꯕ ꯁꯨꯅꯤꯡꯗꯕ ꯑꯗꯨꯗꯗꯤ ꯊꯕꯛ ꯁꯨꯁꯤ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯄꯥꯜꯍꯜꯂꯒ ꯃꯈꯣꯏꯅ ꯊꯩꯔꯛꯂꯒ ꯆꯥꯕ ꯍꯩꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯊꯣꯠꯂꯩꯃꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯠꯂꯩꯃꯅ ꯊꯦꯛꯇꯅ ꯂꯥꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯠꯂꯩꯃꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ "ꯇꯥ ꯇꯣꯝꯆꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯇꯣꯝꯆꯥꯅ "ꯂꯩꯃ, ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯂꯤꯁꯦ ꯌꯨꯊꯛ ꯑꯃꯗꯤ ꯍꯦꯜꯂꯝꯂꯅꯤꯕꯣ." "ꯑꯩꯃ ꯑꯗꯨꯗꯤ ꯐꯅ ꯀꯨꯏꯔꯦꯅꯦ꯫ ꯁꯥꯎꯅꯨꯀꯣ ꯇꯥ ꯇꯣꯝꯆꯥ, ꯏꯃꯥꯅ ꯑꯃꯨꯛ ꯈꯥꯝꯗꯅ ꯄꯥꯛ ꯊꯣꯛꯂꯛꯄ ꯌꯥꯗꯗꯧꯕꯒꯤꯅꯤ." "ꯏꯅꯦꯝꯕꯣꯛꯅꯕꯨ ꯀꯔꯤ ꯍꯥꯏꯗꯅ ꯈꯥꯝꯂꯤꯕꯅꯣꯅꯦ?" "ꯏꯁ ꯈꯪꯅꯤꯡꯕ꯭ꯔꯣ?" "ꯍꯣ ꯑꯗꯨꯕꯨꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯇꯣꯝꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯊꯣꯠꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ "ꯂꯩꯃ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ." "ꯀꯩꯅꯣ ꯇꯥ ꯇꯣꯝꯆꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯕ ꯏꯃꯨꯡꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯍꯥꯏꯗꯣ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯅ ꯁꯥꯐꯒꯗꯕ ꯑꯃ ꯌꯦꯡꯈ꯭ꯔꯣ, ꯑꯩꯁꯨ ꯑꯩꯅ ꯁꯥꯐꯒꯗꯕ ꯑꯃ ꯌꯦꯡꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯠꯂꯩꯃꯗꯨ ꯄꯦꯔꯤ "ꯇꯥ ꯇꯣꯝꯆꯥ, ꯅꯪ ꯑꯗꯨꯝꯅ ꯇꯧꯅꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ." ꯇꯣꯝꯆꯥ ꯊꯣꯠꯂꯩꯃꯅ ꯀꯞꯉꯥꯡ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ "ꯂꯩꯃ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ, ꯅꯪꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯊꯣꯠꯂꯩꯃꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯍꯧꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ "ꯑꯆꯧꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯒꯦ?" "ꯏꯃꯥ, ꯏꯃꯥ." ꯊꯣꯠꯂꯩꯃ ꯃꯃꯥꯅ ꯍꯪꯂꯤꯗꯨ ꯈꯨꯝꯗꯕꯤ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ,
ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯎꯔꯗꯤ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤꯅꯦ ꯅꯪꯕꯣ ꯊꯣꯠꯂꯩꯃ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯧꯔꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯈꯠꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯟꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯆꯧꯕꯤ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯇꯣꯛꯂꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯆꯩ ꯂꯥꯛꯂꯅꯤ ꯐꯨꯋꯣ ꯑꯩꯕꯨ ꯏꯅꯝꯁꯦ ꯇꯠꯅꯕ ꯐꯨꯋꯣ ꯑꯩ ꯍꯧꯖꯤꯛꯄꯨ ꯍꯤꯡꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯍꯥ ꯏꯆꯥꯕꯨ ꯀꯅꯥꯅ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦ ꯉꯁꯥꯏꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯄꯦꯔꯤ ꯄꯦꯔꯤ ꯇꯣꯝꯆꯥꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯇꯣꯝꯆꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯈꯨꯠꯄꯤꯗꯨꯅ ꯀꯛ ꯊꯤꯟꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯩ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯌꯨꯝꯗ ꯁꯥꯟꯅꯕ ꯑꯔꯨꯕ ꯋꯥꯗꯨꯕꯨ ꯈꯪꯅ ꯆꯥꯅꯔꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯍꯥ ꯅꯪꯁꯤꯗꯤꯕ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯇꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯨꯡꯂꯧ ꯂꯧꯗꯦꯕ ꯅꯪꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯗꯨ ꯂꯦꯞꯇꯅ ꯃꯔꯤ ꯉꯥꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯗꯤ ꯁꯣꯝꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯇꯣꯝꯆꯥꯗꯨ ꯀꯥꯏꯅꯔꯦ ꯈꯟꯅ ꯃꯪꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯅꯤ ꯃꯦꯝꯇꯣꯟ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯆꯥꯅꯨꯄꯤꯅ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯈꯗꯥꯡꯒ ꯃꯦꯠꯂꯒ ꯃꯪꯂꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯆꯧꯕꯤ ꯅꯪ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯍꯣ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟ ꯀꯥꯟꯅꯔꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ ꯑꯩ ꯃꯅꯤꯡꯒꯤ ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯟꯗꯣꯛꯂꯨꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄꯗꯨꯃ ꯇꯞꯇꯥꯕ ꯃꯈꯩ ꯇꯨꯝꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯊꯣꯏꯕ ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃ ꯇꯨꯝꯁꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯔꯔꯣꯏꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯃꯥ ꯑꯁꯤꯅ ꯍꯦꯟꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯅꯪꯒꯤꯗꯤ ꯍꯦꯗꯨꯅ ꯀꯝꯗꯧꯔꯤꯕꯅꯣ ꯏꯃꯥ ꯍꯣꯏꯗꯤ ꯅꯨꯡꯊꯤꯜꯗ ꯃꯤꯀꯞ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯐꯦꯠ ꯎꯏꯊꯔꯨꯕꯗ ꯑꯍꯤꯡ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯏꯃꯥ ꯍꯣꯏꯒ ꯅꯆꯥ ꯍꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯍꯥꯏꯐꯦꯠꯇ ꯆꯠꯊꯣꯛꯂꯨꯒꯦ ꯍꯣꯏ ꯑꯗꯣ ꯃꯊꯣꯡ ꯆꯥꯗꯕ ꯅꯃꯥꯟꯅꯕꯗꯤ ꯇꯤꯟꯅꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯈꯨꯠ ꯃꯁꯥꯋꯣ ꯃꯃꯥꯗ ꯇꯧꯁꯤꯜꯂꯝꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯎꯏꯔꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯖꯔꯝꯃꯤ ꯃꯦꯝꯆꯥꯅ ꯃꯤꯅꯗꯤ ꯈꯪꯗꯕ ꯃꯩꯈꯦꯠ ꯃꯔꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯕꯁꯤꯗꯤ ꯃꯤꯍꯨꯟ ꯀꯥꯁꯦ ꯁꯨꯗꯕ ꯖꯥꯠꯅꯤꯗ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒꯅ ꯑꯃꯨꯛ ꯐꯩ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯁꯤ ꯃꯤꯍꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯆꯠꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ ꯍꯩ ꯃꯃꯥ ꯀꯅꯥ ꯂꯥꯛꯄꯅꯣ ꯅꯪꯅ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯥ ꯍꯅꯨꯊꯪꯁꯤꯗ ꯅꯪꯕꯨ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯏꯔꯥꯡ ꯇꯧꯔꯤꯕ꯭ꯔꯣ ꯃꯥꯏꯗ ꯑꯩꯗꯤꯅꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯟꯈꯤꯗꯧꯕ ꯋꯥ ꯉꯥꯛꯇ ꯍꯣ ꯅꯆꯥꯅꯨꯄꯥꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯦ ꯑꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯦ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯆꯠꯊꯣꯛꯈ꯭ꯔꯅꯣ ꯍꯥꯏꯅ ꯊꯤꯡꯕ ꯌꯥꯗ꯭ꯔꯣ ꯍꯣ ꯆꯠꯊꯣꯛꯃꯟꯗꯗꯅ ꯏꯆꯥꯗꯣ ꯄꯪꯁꯤꯜꯂꯕ꯭ꯔꯥ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯆꯠꯀꯦꯁꯨ ꯆꯠꯆꯔꯁꯅꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯊꯣꯛꯂꯛꯂꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯂꯝꯖꯥꯎꯔꯣꯝꯗ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯅ ꯃꯇꯝ ꯆꯥꯗꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯈꯤ ꯍꯥꯏꯅ ꯉꯥꯡꯍꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡ ꯂꯝ ꯇꯥꯁꯤꯟꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯦꯝꯇꯣꯟꯗꯨ ꯃꯆꯥ ꯃꯌꯥꯝꯗꯣ ꯍꯧꯗꯣꯛꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯇꯥꯁꯤꯟꯕ ꯍꯧꯔꯝꯃꯤ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯑꯆꯧꯕꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯃꯁꯤꯅꯅꯦ ꯑꯍꯜ ꯑꯣꯏꯔꯒꯅꯦ ꯑꯉꯥꯡ ꯃꯆꯥ ꯏꯁꯥ ꯁꯥꯅꯤꯕ ꯃꯥꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯅꯥꯎ ꯃꯧꯄꯥ ꯃꯌꯥꯝꯁꯦ ꯍꯧꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒ
lam tugase sat sat tawsilakpa yabaneba hojikpo aibu icha sangpai ama leiraga mau anaubiga chak manariba tawrise asi haiduna memton isau langduna imungda manunggi thabak mayamdasu leptana tawrami thotlei masu mamagi isauda khangba ngamda ahing tumlamdabagi haibet uithabadu aping aphai oina adumak hogalaklami memton macha nupi ahalna makok maru ifa phana hogalakpadu ubada saurapna hai achobi nangbu nakok narududa sunan chilaga hogatlakpa yadro as kaidawrage isanege nunungaitabane wa pangangdang lakanuko ha nangdi kari tawbada nungaitriba ha tumsit phadabage I nangdi ngarang ahing tumge haidadana kaidawraga leiriba ha kaidawraga leigeba tholei ma mamagi wadu tabada pairapna mamada yenglaklammi aduga wadi haida mangoldari duda ngeklongna phamthakirami machagi mataududa memton chaurapna hai adaida phamjilaga leinu lamsi thabada yawba soiroi ko ngayak tang phamase kaidawgi aigi mapase kalaga imagi silpham tokpado adum se ko kaidawge si yenguni aina saruktana masi sumchichina tana kanba soiroi ko ho aduna phare yampan khangdanaba kainu khangde asi haiduna tholei ma phuk hogalaga sauna maninglomda machin maya singbani haina changkhirami memton chungangba lepti mana thokpa magi thabak tu tawraga leirami madamduda tholei madu maninglomdagi phi kamlaga thoklaklami kaidawre nachinaya singga haidadana phi kamlaga thoklakliduna ho isingde amata su leiramdana karaidagi leini haigi sokni haidi khangde chalo pukri achawbadagi sokalaga singluro aduga nanausing nopasing sengnaba ising khara soklo pielabane aidi karinumgi ahal oijarubano khangde asi haiduna thotleima phi kamduna khonghambondu pairaga pukri achawba tamne satkirami asomda parisu mama ibe mana hogatlo haina kanna hodoklammi parisu mama na komanba aduda uirum hogalaklammi memchana hai maningde ising lehobani chalo nachinayado thuna singdokluro pari mapukningda gari khallurabano khangde mama na hairibadu thousada yanggenda yaliba payadu loktoklaga bun apikpa amaga pairaga thoklakpaduda memchadi ingangakna ngaiko nangna chatoriba sibu kaidano pukre chawbada maningde ising lehobani ne adu adum singba kaidawge leishano asi hairamlaga pari mama na ngangliba mayamdu tada taha pukri achawba tamna laklammi mahakna pukri achawba maya yausilakpa matamduda thotlei madu masamana ifa phana pukri mapalda manglaga phamlibadu urami pari thotlei mana mamai leithoklaga phambanina matungduda ubada ikhangkhangna kainune anganbadasu tamnaraba tawrisiba asi khana pari phatlauna sangsinbasu khautak chagum khongthangdu thangningum thangningdagum ningjing mangsing tawduna leirami matamduda thotlei masutapna mamai leithorakpaga mapa chanarami pari thotlei magi ingna lemjabi maithong tu urubada pungaungna machinda tapna matungda yengbada hingjabi manjabagi wani mamangda yengladi pura lairimfinini aibu kitangaida kirime tawdana phatjaraba maithongse uhauroidaba asi haiduna pari taha thotlei magi manakta sangsilaga khatang melaga phamlammi khanghaudana adum hek tawrakpa aduda thotlei masu ingangakna kainone tawraklibasina oi nangbu ngawbra asi haiduna thotlei ma pari ki mamai mayada khokapi kapsili adumna tawba aduda pari sunokmi tarangamada ngawre phajabi nangi maithongbu urabada is asidi mata amani asi haiduna thotlei ma yam phingna pari bu hekta laktani inkhirami pari thotlei mana adumna khangin ilakpa aduda haipet handoklaga ningang nana ngeklauna phamtharami kaino leisabe adukane ilaglide kaidagi pakhang ngawbano swaida jay khoinarisiba leisabi ko phabe nasak phajabaduda aisha nangbu ubada ngawrine hando ase yumdana marolama ima isaulangbiduna loiramlani asi haiduna thotlei ma pari ba haipet inthoklaga ising sokpane haina pukrida kumthakirami pari thotlei mana kangangam jawi khongthangdu ubada longna haithakirami aduga
napi marak aduda mathamoy mapadu paisilaga khangjarami. Asumna numit adudagi hauna pari thotlaima bulum libani haina matung ko in inaduna lairami. Thotlaima pari na matung ko in inabadu yamna hainada bahaidu oirami. Aduna ising maising sokpa thokpa tan bahaidu oirami. Nongmagi numitta memton machanupida ising soklu so haina nganglami. Adubu thotlaimadu tandi mandi tawduna lairami. Hai achoubi nang bu kaidorage chakhomde ising puna ama phawba leitre. Horen thaknaba ising ligla ama phawba leitre ne. As ma ai pukre jo bata na chat bata leba. Natte nang na taliba adubu karigino haiwani ha. Ma mamang lekai dagi yamna chayetnaba pakhang amana ko inine ai taleba. Ihe adugi oire apang bisidi. Asi haiduna memton machanupigi makokta khutpiduna kakak wairami. Aduga nupadu kanano karino khangbra haina hanglami. As mamang lekai gi pari haiduneba. Pari haidi ngaiko mamang lekai gi ta ibohalgi matom te yawba machanupadu natro. Hoi ba is nang sidi onthong na pangkhre ko asidagi hena phaba nupadi laklaru ibema. Asi haiduna memton machanupida pangkanu pari tanapsinduna makhoi gi imungda nungainaba wa hairami. Adubu thotlaima mama na hairiba adu tasinda hainadabagi mawongda. As ma ai taliba madu nupado ai kaya hainadeba. Hai hainadaba yaroi yani yanaba loinanaba hono chalo yam thuni ising soklu sa chalo. Thotlaima soktoklaga upai leita ising pundu ta paikhatlaga ising sokpane haina chatkirami. Thotlaima soktoklaga lambi asam lakli ngaituda parina tungdagi thotlaimagi masamdu khangsing singlaklami. Khoidau na khoidau sagatbani athok na chayetna khrada. Karigi khoidau saugalino ho nang uni khanbadane saugaliba. Oh phari nang na ise yamna hinadraba mali ai ngasi haiba numit asidagi nangonda yetlaroi. Asi haiduna pari mamai leiraga chatkige tawrami. Matamduda mama ibemana hairakpa mayamdu khangning ningsinglaklammi. Parina adumna sauna chakhrabadi matungda adumna khudongchaba amata laktaba yai haina khanduna hainadaba pumbadu lotchilaga amingba khonjelda ta pariya ngaikhoba saukhinoba aina natau yengena laknabane ba. Mamai leithoglaga chatke tawramba nupado mamai phatlauna leishilaktuna asengbro as masaksiga. Asi haiduna thotlaimadu nokningdrasu asema minok ama noklammi. Adubu thotlaimana khaliba adu karisu khangjadaba paridi thotlaimana mabu nungsibire khanna yamna haraujarami. Asumna numit adudagi hauna thotlaymaga pariga nakna loinaba hauraklammi. Nakna loinarakpadagi thotlaymasu parigi chamjaba aduda parigidama khanjaba phauraklammi. Nongmagi numittadi memtona machanupido onchilaga hai achoubiya nangbu nangi nupa katandudagi tawsin tawsinaraga sel khara khara lauthokpa yabani. Ima madugi wadu taningdeko karigi taningdribano ibema chaba phangjilakradi phajariba nasakto phawba khuirak tawribani. Aduna chakhaw hangdanaba khara kheto haiwani ne. Ima taningdeko migi mama mapaduna wana sunomlaga aikhoina tawsinaraga lauthokpa haise tawhaiba natte. Adugi saru pababu thabak sunabu oina hayo. Memton machanupina oina taksilakpa aduda sauna machanupigi manamda dubdub thazilaga kariya nanggu manasu nama aingondo oina taksilaktanaga tawradana takpa nati asengmado haibani. Asengba sengdaba khangde yam thuna ne nupaduda leshinabu hano aduga imung manungsei nangna menabu hotnagadabani. Asi haiduna memton machanupido namdana chelo haina taksilami. Thotlaima mama na hairiba aduda yaningda ngamloi haina chelami. Adubu mama ibemana kanna taksilakpa aduda thotlaima khangba ngamda. Hoise aine ta pariga tanarage tanaba nati yam thuna chenabu hotnaro. Hoiba ai thoklokhige. Asi haiduna thotlaima masamana do phatphat ahalaga pariga unabane haina thokhirami. Asomdana memchado machanupaga thotleimaga mari leinare haiba paudu tabada machanupana masanana thoklaklibadu ubada sauna thoiba kaidana nangna chatoisha ha nang handak marakse aina pamdaba ngakta ayam sawiko ma
ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯒꯦ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯏꯔꯥꯡ ꯍꯧꯔꯛꯂꯤꯁꯤꯕꯣ ꯍꯥꯏ ꯏꯔꯥꯡ ꯍꯧꯕ ꯅꯠꯇꯦ ꯅꯪꯅ ꯆꯠꯗꯣꯏꯁꯤ ꯀꯥꯏꯗꯅꯣ ꯍꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯣ ꯅꯨꯄꯤ ꯎꯅꯔꯨꯒꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯌꯨ ꯉꯜꯂꯤꯉꯩꯁꯤꯗ ꯐꯩ ꯐꯠꯇꯦ ꯇꯥꯟꯅꯍꯧꯅꯕ ꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯅꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯒ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯥꯝꯂꯒ ꯊꯝꯂꯝꯃꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯥꯝꯕꯗꯨꯗ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥ ꯑꯇꯩ ꯅꯠꯇꯦꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯅꯧ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯨꯅꯤꯡꯗꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯃꯥ ꯃꯄꯥ ꯐꯠꯇꯦ ꯍꯥꯏꯅ ꯃꯆꯥꯁꯨ ꯍꯦꯛꯇ ꯐꯠꯂꯝꯂꯣꯏ ꯍꯥꯏꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯃꯥꯅ ꯈꯥꯝꯕ ꯌꯥꯗ ꯊꯣꯠꯂꯩꯃꯕꯨ ꯎꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯗꯨ ꯄꯥꯔꯤ ꯂꯥꯛꯂꯝꯗꯦ ꯍꯥꯏꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯣꯛ ꯃꯆꯥꯗꯧꯅ ꯅꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯣ ꯑꯩꯅ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜ ꯀꯧꯒꯦꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯁꯦ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯥꯎꯅꯨꯁꯤ ꯁꯣꯝꯗ ꯏꯃꯥꯅ ꯈꯥꯝꯂꯒ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯂꯛꯇꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯃꯥꯅꯗꯤ ꯀꯔꯤ ꯍꯪꯂꯛꯂꯤꯕ ꯅꯪꯒꯤ ꯃꯔꯝꯗ ꯊꯣꯠꯂꯩꯃ ꯄꯥꯔꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯑꯗꯨꯗ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯇꯣꯛꯅꯅꯕ ꯋꯥ ꯍꯥꯏꯔꯛꯏ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯏꯃꯛ ꯃꯛꯁꯤꯟꯅ ꯄꯥꯔꯤ ꯅꯈꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯔꯣꯏꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅꯦ ꯏꯃꯥꯗ ꯌꯥꯅꯕ ꯑꯗꯨꯝ ꯉꯥꯡꯅꯒꯦ ꯑꯁꯦꯡꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ ꯊꯣꯠꯂꯩꯃ ꯋꯥꯗꯣ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯊꯣꯠꯂꯩꯃꯅ ꯑꯗꯨꯃꯛ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨ ꯊꯥꯖꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯊꯣꯠꯂꯩꯃ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯑꯁ ꯑꯗꯨꯝꯅ ꯌꯦꯡꯂꯛꯀꯅꯨꯕ ꯀꯩꯗꯧꯔꯒꯦ ꯏꯀꯥꯏ ꯍꯥꯏꯕ ꯏꯀꯥꯏꯁꯤꯟꯅꯕꯤꯒ ꯇꯧꯔꯗꯅ ꯑꯩꯗꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯑꯗ ꯅꯪꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯅ ꯂꯩꯕꯅꯤ ꯀꯥꯟꯗꯦ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯉꯁꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯕ ꯑꯗꯨꯗꯗꯤ ꯇꯥꯏꯅꯔꯨꯕ ꯌꯥꯗ ꯏꯕꯨꯡꯉꯣ ꯏꯅꯦ ꯍꯣꯏ ꯃꯧ ꯑꯅꯤ ꯑꯍꯨꯝꯒ ꯏꯃꯧꯗꯣ ꯂꯧꯁꯤꯟꯕ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯂꯣ ꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯍꯟꯈꯤꯔꯝꯃꯤ ꯃꯦꯝꯆꯥ ꯄꯥꯝꯗ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯂꯕꯅꯤꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯝꯗ ꯆꯦꯜꯂꯒ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯦꯝꯇꯣꯟ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯅꯕꯅꯦ ꯍꯥꯏꯅ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯂꯥꯡꯁꯤꯜꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯆꯧꯕꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯑꯋꯨꯟꯄꯣꯠ ꯍꯥꯞꯅꯕ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯞꯄꯤꯗꯧꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯀꯔꯤꯝꯇ ꯄꯨꯗꯕꯤ ꯆꯠꯆꯕ ꯇꯥꯕ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯒꯤ ꯀꯔꯤꯝꯇ ꯍꯥꯞꯄ ꯉꯝꯂꯣꯏ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯅꯁꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯍꯣꯏꯁꯦ ꯑꯩ ꯅꯌꯥ ꯅꯨꯄꯥꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯎꯄꯥꯏ ꯂꯩꯇ ꯃꯄꯣꯠ ꯃꯆꯩ ꯈꯔꯇꯁꯨ ꯄꯨꯅꯤꯡꯕ ꯀꯧꯕꯅ ꯄꯥꯔꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯄꯥꯔꯤꯅ ꯃꯃꯥꯗ ꯇꯝꯂꯨꯕ ꯃꯇꯝꯗ ꯃꯦꯝꯆꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯍꯔꯦ ꯉꯛꯆꯩꯗꯀꯣ ꯂꯥꯏꯃ ꯃꯆꯥꯅꯨꯄꯤꯗꯣ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯤꯗ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯍꯜꯂꯦ ꯑꯗꯨꯒ ꯑꯋꯨꯟꯄꯣꯠ ꯂꯥꯡꯅꯕ ꯁꯦꯜ ꯄꯤꯔꯛꯎ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯦ ꯅꯪꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯐꯨꯗꯧꯒꯤ ꯇꯧꯕ ꯑꯗꯨꯗ ꯆꯦꯟꯕ ꯂꯦꯞꯂꯝꯗꯦ ꯆꯦꯟꯅ ꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯀꯔꯤꯝꯇ ꯄꯨꯗꯕꯤ ꯂꯥꯛꯂꯗꯤ ꯅꯣꯏꯒꯤ ꯅꯃꯥꯏ ꯈꯨꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ
ꯑꯗꯨꯒ ꯃꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯂꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯏ ꯅꯠꯇ꯭ꯔꯣ? ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅ ꯄꯤꯔꯒ ꯍꯞꯂꯛꯂꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯥ? ꯈꯪꯗꯦ ꯏꯃꯥ, ꯑꯩꯗꯤ ꯑꯁꯣꯝꯗ ꯁꯦꯜ ꯈꯔ ꯄꯤꯈꯤꯁꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯇꯛꯃꯟꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯑꯋꯨꯟꯄꯣꯠ ꯂꯥꯡꯅꯕ ꯁꯦꯜ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯟꯅ ꯈꯔ ꯄꯤ, ꯐꯣꯡꯅ ꯈꯔ ꯄꯤ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯨ ꯊꯣꯠꯂꯩꯃ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗꯨ ꯇꯥꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯍꯦ ꯅꯣꯡꯗꯝꯕ, ꯅꯪ ꯑꯩꯕꯨ ꯋꯥꯍꯟꯒꯦ ꯌꯥꯎꯅ ꯋꯥꯍꯜꯂꯤꯕ꯭ꯔꯣ? ꯃꯧꯅꯦꯅ ꯉꯟꯅ ꯍꯧꯒꯠꯇꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯣꯏ ꯑꯄꯨꯝꯕꯤ ꯁꯥꯗꯅ ꯇꯨꯝꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯗꯅ ꯂꯩꯔꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯊꯣꯠꯂꯩꯃꯗꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯗ ꯒꯣ ꯅꯥꯈꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯃꯥꯅ ꯉꯥꯡꯕ ꯃꯌꯥꯝꯗꯨ ꯇꯥꯕ ꯉꯝꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯁꯤ ꯍꯧꯒꯠꯂꯣ꯫ ꯀꯩꯅꯣ ꯃꯣꯏꯇ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯇꯨꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ ꯑꯣꯏꯕ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯏꯃꯥꯅ ꯉꯥꯡꯂꯤꯁꯦ ꯅꯪꯕꯨ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ? ꯍꯥ, ꯑꯩꯃ, ꯑꯩꯗꯤ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯦ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯐꯨꯛ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨꯗꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯔ ꯀꯨꯏꯔꯛꯄꯒꯤꯗꯤ ꯃꯥꯒꯤ ꯀꯇꯟ ꯂꯥꯏ ꯆꯨꯕ ꯑꯗꯨ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯏꯕꯨꯡꯉꯣ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯏꯆꯥ ꯀꯇꯟ ꯂꯥꯏ ꯆꯨꯕ ꯑꯁꯤꯃ ꯂꯥꯛꯅꯕꯗ ꯋꯥꯔꯤꯉꯩꯁꯤꯗ ꯏꯃꯧ ꯁꯨꯅꯤꯡꯗꯕꯤ ꯑꯃꯒ ꯂꯥꯛꯄꯁꯤꯗꯤ ꯑꯩꯗꯤꯅꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯗ ꯃꯦꯝꯇꯣꯟ ꯆꯪꯂꯛꯄ ꯎꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ? ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦꯝꯇꯣꯟ ꯂꯥꯛꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯃꯦꯝꯆꯥꯅ ꯀꯧꯔꯝꯗꯕꯤ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯁꯃꯤꯟꯗꯤ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯦ ꯈꯟꯗꯣꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯕꯦꯝꯃ, ꯍꯣꯏ ꯕꯦꯝꯃꯧ, ꯏꯃꯥ ꯂꯥꯛꯂꯤꯅꯦ꯫ ꯊꯣꯠꯂꯩꯃꯁꯨ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯕꯦꯝꯃ, ꯏꯃꯥꯁꯤ ꯏꯆꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯁꯨ ꯉꯥꯡꯗꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯏꯃꯨꯡꯗ ꯃꯅꯦꯝ ꯍꯣꯏꯅ ꯃꯃꯥ ꯂꯥꯛꯂꯤꯗꯨ ꯎꯈꯤ ꯇꯥꯔꯦ ꯈꯟꯅ ꯁꯦꯞꯊ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯀꯤꯔꯨꯞ ꯌꯦꯡꯂꯤꯗꯨꯕꯣ? ꯏꯃꯥ ꯍꯣꯏ ꯎꯈꯤꯕ ꯇꯥꯔꯦꯅ ꯇꯧꯕꯅꯤ꯫ ꯍꯣ, ꯑꯗꯨꯒꯤꯕꯨꯗꯤ ꯎꯔꯒ ꯆꯪꯈ꯭ꯔꯕꯅꯤ꯫ ꯑꯁ ꯏꯃꯥ, ꯋꯥꯊꯣꯛꯅꯕ ꯇꯥꯔꯦ, ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯄꯥꯈꯠꯅ ꯃꯃꯥꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯒꯤꯅꯤ꯫ ꯀꯔꯤ ꯑꯔꯨꯕ ꯋꯥꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯤꯡꯈꯣꯜꯗꯨ ꯌꯣꯟꯗꯧꯔꯦ, ꯑꯗꯨ ꯂꯧꯍꯧꯅꯕ ꯇꯧ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯥꯅꯕ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗ꯭ꯔꯤ꯫ ꯅꯄꯥꯒ ꯑꯩꯒꯗꯤ ꯐꯩ, ꯅꯅꯥꯎ ꯅꯧꯄꯥ ꯃꯌꯥꯝꯗꯨꯗꯤ ꯉꯔꯥꯡꯗꯒꯤꯁꯨ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯁꯨ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯃꯧꯄꯥ ꯀꯧꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯄꯥꯔꯤꯗ ꯆꯦꯡ ꯈꯤꯇ ꯄꯤꯈꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯄꯤꯈꯣ, ꯑꯩꯈꯣꯏ ꯂꯩꯅ ꯀꯔꯤꯒꯤ ꯏꯃꯥ ꯍꯣꯏ ꯑꯉꯥꯡꯁꯤꯡꯅ ꯆꯔꯥ ꯍꯦꯟꯅꯤꯒꯦ? ꯊꯣꯠꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯕꯅꯤꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯈꯔ ꯀꯣꯠꯂꯒ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯦꯝꯆꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯄꯒ ꯀꯔꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯕ ꯁꯛꯄ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯊꯣꯠꯂꯩꯃ ꯐꯣꯡꯅ ꯄꯤꯔꯝꯕꯗꯒꯤ ꯂꯣꯟꯅ ꯃꯄꯥꯝꯗ ꯊꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯏꯕꯣꯍꯜꯒ ꯃꯦꯝꯆꯥꯒꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯛꯂꯝꯗꯦ꯫ ꯄꯥꯔꯤ ꯃꯇꯩ ꯃꯅꯥꯎꯅꯒ ꯀꯔꯤꯝꯇ ꯁꯨ ꯅꯣꯝꯗꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯗꯨ ꯑꯔꯩ ꯃꯥꯟꯆꯥꯡ ꯀꯥꯏꯗꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯅ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯍꯣꯏꯅ ꯃꯆꯥꯅꯨꯄꯤꯅ ꯊꯩꯔꯛꯄ ꯃꯌꯥꯝꯗꯨꯅ
ꯃꯔꯜ ꯃꯊꯨꯝ ꯐꯥꯎꯕ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯇꯩ ꯆꯥꯗꯦ ꯑꯁꯤꯃ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗꯗꯤ ꯈꯪꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥꯗꯨ ꯄꯦꯟꯗꯅ "ꯐꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ? ꯈꯔ ꯂꯩꯕꯒ ꯅꯄꯥꯝꯗ ꯍꯦꯛꯇ ꯊꯩꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥꯝ ꯁꯟꯊꯩ ꯀꯩꯅ ꯆꯥꯏ ꯍꯥꯏꯗꯣ ꯊꯣꯛꯂꯦꯅꯦ꯫ ꯁꯟꯗꯣ ꯀꯩꯅ ꯆꯥꯈ꯭ꯔꯦꯕ ꯑꯗꯨ ꯌꯥꯝꯅ ꯊꯩꯈꯤꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯥꯔꯤꯕ꯭ꯔꯣ ꯍꯥ? ꯅꯃꯥ ꯅꯄꯥꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗꯥꯏꯅꯦ꯫ ꯍꯧꯖꯤꯛ ꯅꯣꯏꯅ ꯋꯥꯔꯀꯥꯟꯁꯤꯗꯅ ꯃꯈꯣꯏꯅ ꯎꯁꯤꯟꯅꯗ ꯀꯔꯤꯒꯤ ꯎꯁꯤꯟꯅꯗ ꯁꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯍꯥ? ꯅꯆꯤꯟꯁꯤꯡꯗꯨ ꯈꯨꯝꯃꯣꯗꯅ ꯍꯥ? ꯑꯩꯅ ꯃꯇꯝ ꯑꯃꯗ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯑꯣꯏꯈꯤꯗꯥꯏꯅꯦ." ꯃꯦꯝꯆꯥ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯁꯨ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯁꯨ ꯋꯥꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯗ ꯈꯖꯤꯛ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯑꯗꯨꯅ ꯂꯧꯁꯤꯡ ꯍꯥꯞꯇꯨꯅ ꯁꯨꯅꯤꯡꯗꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯁꯨꯗꯅ ꯇꯥꯜꯂꯨꯕ ꯁꯦꯜ ꯑꯣꯏꯕꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯈꯪꯗ ꯆꯠꯊꯣꯛ ꯊꯛꯇꯣꯛ ꯂꯩꯅꯤꯡꯕ ꯂꯩ, ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯊꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯗꯤ ꯃꯃꯥ ꯎꯕꯗ ꯄꯦꯟꯗꯅ "ꯏꯃꯥ, ꯑꯩꯁꯤꯕꯨ ꯅꯈꯣꯏꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯅꯆꯥꯅꯤꯀꯣ꯫ ꯅꯈꯣꯏꯅ ꯋꯥꯔꯀꯥꯟꯗꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ, ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄ꯫ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯏꯃꯥ, ꯅꯪꯁꯦ ꯃꯃꯥ ꯑꯃꯅꯤꯀꯣ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯁꯦꯜꯒꯤ ꯃꯌꯥꯏꯅ ꯑꯄꯣꯛꯄ ꯏꯆꯥ ꯐꯥꯎꯕ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯣꯠꯂꯩꯃꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯦꯝꯆꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ "ꯃꯦꯝꯇꯣꯟ ꯉꯥꯏꯈꯣ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ꯫ ꯕꯦꯝꯃ, ꯐꯅ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯅꯃꯥ ꯍꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯃꯃꯧꯗ ꯃꯄꯥꯝꯒ ꯃꯔꯤ ꯇꯠꯅꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯇꯣꯟꯗꯁꯨ ꯃꯆꯥꯁꯤꯡꯕꯨ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯅꯗꯦ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯟ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ "ꯏꯃꯥ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯃꯆꯥꯅꯦ ꯍꯥꯏꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯅꯤ." ꯃꯦꯝꯇꯣꯟꯅ "ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯅꯤ? ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯄꯥꯡꯒꯜ ꯍꯨꯃꯥꯡ ꯃꯃꯜꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯑꯁꯦꯡꯕ ꯏꯔꯜ ꯇꯥꯜꯂꯒꯦ ꯏꯅꯝꯃ." "ꯐꯔꯦ ꯐꯔꯦ, ꯑꯁꯨꯝꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤꯇꯅꯤ ꯄꯥꯝꯂꯤꯕꯁꯤ." ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯀꯟꯅ ꯁꯨ ꯅꯣꯝꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯕ ꯏꯃꯨꯡ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫